Moreh border town Dagi nupi yaona Meeoi taruk Chennai City Police ki Anti-Narcotics Intelligence Unit NUna lupa lakh kuntra manga romge Methamphetamine tablet ka Konana Phare hairi DT next ki report amana hai faraba Moreh dagi nupi adudi mina atupaming amina chehi nifu taruk ne mahak hauzik Tamil Nadu gi Senoi Nagar da lebane atopa faraba Meeoi sing aduna triplicant dagi Muhammad Ali chehi kun manga Chepok dagi Muhammad Asar chehi kun taruk Melakotai dagi Riaz Khan Chehi Kuntaruk, Chelayor Dagi, Parvez Hussain Chehi Kuntaruk Amadi, Tonjiar Pet Dagi, Abbas Ali Chehi Kuntrani, Makoi Dagi Methamphetamine tablet gram chatret pistol ama pistol adugi kapi yariba nomui maru taramanga amati iPhone ahum yauna mobile phone taruk fagat pangamle hairi hiram masigi matangda NUna akaknaba pau ama Fangbadagi ngarang makhoi taruk phagatba matung wahang pahong chathaki makhoi taruk mag chinkhum manarabtabadagi makhatana thiba humbagi thabak chathabada potlam sing adu fagat pangam kibani case aduga mari leinana makhatana police na investigation chathabada mina atopaming amina haiba nupi asi Manipuri border town Moreh dagi ni haiba khangbangam ki mahakna mahaki machanupa Aslamge Matengalunana tablet sing ado train da puraklaga Abbas Ali Kauba Mahaki Mayanupa Amada supply Tauramane Abbas Alina Amuk Makhatana Tambaram Royapuram Red Hills Amade Triplicant Yauna Tongan Bamupumda Amuk Gram Amada Lupa Lising Mangada Yolambani Hairi Nakalamarumda Makoidagi Fagalakiba pistol adugi Mari Makong Kangduknaba Police na Makhatana investigation chathari Farabataru Mag Ngase Kota Putokre Haina report sina Makhatari